Akasvani Imphal, Wahengbam Washinton Pau Pajari, Ahanbada, Maruiba Pau. Maharashtra Narsingi, Sam Humudra Taruk Shuba Lake Kidabaki Monumitangashi, Mukhamantri Yumnam Khemchan Singha Lusingduna, Miam na Mahakima Pandaikai Kumnaba Utkre, Santi Leiba, Amadi, Nungshi Chanaba Manipura Mo Ohenaba Shri Khemchan Apil Tauri. Mukhamantri Nangasi Imphalgi Akampata Leiba Relief Camp Taleirambi, Laikhidrabi Nupi Masahadugi Mung Manungda Lupa Lak Taragi Ketiporon Pikre. Imphal East, Imphal West, Bishnupur, Thawbal amasung Kakching Jilada, Hayang Ayuk Pung Mangadagi, Nungtil Pung Ahum Phawba Karfiu Komthokani. Pradhan Mantri Narendra Modi na hairi, refugees singda mapung phaba sangbidan gi hak sing phangangani aduga narol da changlakpa singda di laibak asidagi tanthok khigani amasung Nongchup Asia da tungkoiba santi leihanabagi matangda Amerika amasung Iran gi awang bathaki mihut singna Pakistan gi Islamabad ta wari sanakre. Maharashtra Narsingi Sama Humudra Taruk Shuba Laikidabagi Kumon Namitangashi, Mukhamantri Yumnam Khemchan Singna Lusingduna, Miyamna Mahakim Mapamda Ikai Kumnaba Utkre. Imphal gi Aityasik Oiraba Kanglada Pangtokhiba Thoramaduda, Mukhamantri na Nungjeng Pukrida, Maharashtra Narsingi Mapamda Tarpan Chukatki, Sri Khemchan na Maharashtra Narsingi Samadhida, Raija Sida Shanti Yamasung, Nungshi Chanaba Pibam, Hanjilaknabashu, Tongni Jaki. Thoramdu da wangang bada Mukhamantri na Santi Leiba amadi Nungshi Chanaba Manipura mo Oihannaba apil tauki. Mahang hai sahi taret kuntakpa matamda Maharashtra Nursing na kasar da chatkhi amasung lamdam asonggi tongan ba mafam singda Leiba Manipuri singbu amatoy na punsilhanki. Mahang hai Maharashtra Nursing na British ki matenga loina na Manipur lebi semduna Burmese singbu Manipur dagi tanthokhi amasung ning tamba Manipur ama amuk hanna semgatki. Iningthau Narsi Maharasi Matamdugi Sahi Taret Kuntak Painai Kona Kangnagiba Awana Kudum Senda Matamdugi Manipurgi Ningkha Tamnaba Kasara Satana Tuan Makangi Taliba Manipuri Prajas Khomjalaga Yamna diplomatic Wayna British Mateng Noraga Manipur Levi Semna Kaidra Lerma Manipudu Awasim Butantoga Nashi Leori Manipur Samamba Adu Iningthauni Aduna Magi Lagidavan Midasida Isoda Tony Zarga Manipur se Magia Tamaduna Santi Wina Labogum Ingdana Kana Senana Leramba conflict Mayam se Loishalakanda Anova conflict Tava peaceful atmosphere Manipurama Oirasano when any sort of Kurumzi. Thoramdu da wangang bada Raijagi Art and Culture Mantri Khuraijam Loken Singna Hai Aikhoyasi Tauna Paraba Ipai Pushing Adugi Macha Masu Singne Amasung Makoina Manipur Gidamak Katokhiba Kaya Adu Kautokpa Tawroidabani Makoigi Tauna Lingjel Adubu Tungi Mirolna Matam Chupada Ningsingadabani Hainasu Mahangna Makataki Raijagi Art and Culture Vibaki Manipur State Archaeology na Sinduna Pangtokhiba Thoramaduda Grihamantri Govindas Kontaujam Raija Sabha Sadasya Maharashtra Laisemba Sana Jauba MLA Singh Chief Secretary Amadi Civil Amasung Police ki Makok Thongba Official Kayasu Saruk Yaki Mukhamantri Yumnam Khemchan Singh ngasi Imphal gi Akam Patta Leiba Relief Camp ta Leirambi Laikhidrabi Nupi Macha adugi Imung Manungda Lupa Lak Taragi Khetiporon Pikre Mukhamantri na Nupi Macha adugi Imung Manungi Miyoi Singasu Unaki Amasung Thaudok Adugidamak Thamoi Sokna Nungaitaba Phungdokki Sarkar gi Maikaidagi Achumba Wayel Phanganduna Piba Yaba Mateng Kudingmak Pigani Haibagi Thajabashu Mukhamantri na Piki Thoramduda Imphal East Zilla gi Deputy Commissioner Dr. Nivedita Lairel Lakpamsu Yauki Manipur Commission for Protection of Child Rights ki Chairperson Kaisham Pradeep Kumar na Social Media amadi Digital Media Platform singda thagaliba Trung Laubi amasung Akampal Relief Camp tagi Laikhidrabi angang ahum adugi photo amadi video sing athuba matamda lokthoknaba khanghali Protection of Child from Sexual Offense Act Lisangani Tarani Thoigi Section Kulhumdoi gi Makada Victim Oiriba Angang Singi Masak Naming Miamda Takthok Payade Masingak Tabasing Ain gi Oiba Chairak Piba Yai Juvenile Justice Care and Protection of Children Act Lisangani Taramanga gi Matungina Angang Singi Privacy Ngakadabani Angang Simbui Kai Kumnadaba Miyoi Singi Matakta Ain gi Oiba Thabak Lokhatnabasu Commission na Hairi
Bishnupur Jilagi Tronglopida Handak Angang Ani Amasung Mioi Ahum Si Kibagi Tawong Adabu Maike Kayadagi Makata na Yaning Daba Pongdok Narakli Tawdok Adubu Yaning Daba Pongdok Poina Imphal Gi Lampel Area da Leba Mitay Tangkul Kabui Kom Koireng Amasung Anal Puruki Miyam Nangasi Lampel Sana Kaitelda Wakat Mipam Zataki Bishnupur Jilagi Ningtaw Kongdasu Mapamaduda Kundariba Kabui Purup Singna Torong Laubigi Tawdok Yaning Daba Pongdok Tuna Wakat Mipam Zataki Wakat Mipam Mashi Imphal East Jilagi Sawom Bunget Urup Amasung Lilong Arab Tiyaw na Tongan ba Mapam Kaya da Susathanaki Paugi Maraktatna Aten ba Brek Ama Admission Open CJ Foundation na chalaiba St. Anthony School sangak famda Class 11 Science Arts amasung Commerce ta ming channabagi registration lagliba April gi tang 13 ning thaukabu namitagi haujaragani akupa marol gi damak school office ta ayuki pung mapan makhai dagi nungthal pung ani phawbagi manungda laktuna tanabiyo online registration gi damak aikoi gi website www.santanthonymanipur.org da changbiduna details yengbiyo class 5 tagi class 12 phawbagi nupa macha amasung nupi macha singi matik charaba amadi matamga chunaraba hostel gi facility su fangbigani adom gi angang singi tungi yaifana bagi damak St. Anthony School sangak from the admission tawbiu khudong saba silobi ho please contact 9413859933 Tabiriba Pawasi Akasvani Imphal Dagini Imphal East, Imphal West, Bishnupur, Thawbal amasung Kakching Jila Singda Hayang Ayuk pung mga dagi nuktil pung ahum phawa curfew komthokani masigi matangda mari leinaba district magistrate singna sterol sing thokre India Meteorological Department Imphal Center na hairi raija sigi jila kharada lakliba numit nini asida akhak karau yauna nong churaba yai Imphal East, Imphal West, Jiribam, Bishnupur, Kakching, Churachandpur, Pherjol amadi Kangpokpi jila singda ngasi amasung hayang akhak arau yauna nong churaba yai Tamenglong District Headquarters sa Laiba ZEF Hall da ngasi Tamenglong Jilagi Posan Pakwara Lisingani Kuntaruki Nipal Suba Edition Haudokre Masigi Hiramna Maximizing Brain Development in the First 6 Years of Life Haivasini ICDS Tamenglong na District Administration ga kusam na duna pangtokiba thoramaduda Tamenglong Jilagi ADC ADM Sunglem Mang Kipgen na hai Laibak asigi oina mioi lak kayada masi oiba chinjak chaba phangdabagi thawong asi asauba samasya ama oiri masina mioi amakhaktada natana laibak asigi tungi mirol khudingmakta sokhalli mahangna hai masi ko khanaba thabak paikhatpagi tangai phadaba leibana ing lisingani tara nipal gi March nipal da sarkarna Posan Abhiyan nasi nupi sing amasung angang singi hakchel gi phibam hena phagat hanaba pandamda flagship program ama oina hokdokkibani Kangpokpi Jilagi Pongringlong Thinglung Singkau Part 1 da Tarengkai House of Merit Ahong Yum Sem Kibagi Humbudra Humdoi Shuba Thoram Pangtokre Tongan ba Civil Society Organization Singilu Singba Singyauna Kunja Singna Saruk Yakiba Thoram Maduda Ningsing Yumbi Amashu Yungki Mau Village ki nupi sing amatoina punsinba amasung purukyoiba ngalingai dagi satnaraklaba hauna lonchat amadi heritage utpat hauram mamangasi Senapati Jilagi Asupi Football Ground pangtokre Mau Naga Women Association sinduna pangtokiba thoramaduda Mau purup ki tongan ba mafam singdagi lakpa Women's Society Unit kuntrani thoirom na saruk yaki Thoramadu ariba matamgi satnabi sing yokhatuna thamlaga madubu Haugalakliba Naha Singda Kanganaba Pandamda Pangtokpani. Tauramduda Upamukhamantri Losi Dikona Atoiba Titio in a Sharuk Yaki. Divine Mercy Health Services na Sinduna Tamenglong Jilagi Council Colony da Noong Mayoibalem na Layang Bagi Camp among a Sipangtokre. District Hospital Tamenglongi Specialist Dr. Singna Saruk Yadu na Pangtokiba Camp Aduda Punna Mioy Sanirom na Layang Kiamasung Lem na Hidak Langtak Sing Yantoki. Paugi Maraktatna Aten ba Brek Amagamu Khanghanjaba ama Akasbani Imphal gi ayaba yaudena station asida sandokliba program sing social media platform amadi mobile app sing da live streaming amadi recorded oina sandokpa thengnari Akasbani Imphal gi program sing matam pumbada
अफबा अमदी अवांग थाकी ट्रांसमिशन स्टैंडर्ड संदोक्तुना लाक्ली अदुबु अयाबा याउदबा लनाई प्लेटफॉर्म सिंग संदोक्लिबा प्रोग्राम सिंग असिदा ट्रांसमिशन स्टैंडर्ड सिंग ngakna chattabana station asigi mingchat thianaba maram oiri thawong sing asi akaswani Imphal gi chana pathap amadi niyong gi wangmadani loinana chenaba miyoi sing mathakta ain gi oiba cherak lokhatpa yai haina khanghanjari Akasbani Imphal dagi pau tabiri BJP की मकुक थोंगबा लुचिंगबा मसुंग प्रधानमंत्री नरेंद्र मोदी ना हाइरी रिफ्यूजी सिंगदा मपुंग फाबा संविधान की हक सिंग फंगनगनी अदुगा नारोल दा चंगलकपा सिंगदी लैबाक असिदगी तांथोखिगनी नोंगसुब बंगलागी काटुवा दंगसी पांथोखिबा मियामगी रैली अमदा श्री मोदी ना हाई राज्य अदुदा बीजेपी ने सरकार सेमलबदी लैबाक असिगी नागरिक अमा ओइबगी दरकार लैबसिंग अदु मपुंग फाना यावरबा एप्लिकांट खुदिंगमक्ता सिटीजनशिप अमेंडमेंट एक्ट की मखादा लैबाक असिगी नागरिक अमा ओइहन्नबगी थौरांग हेन खुमांग यांगसिलहनगनी राज्य अदुगी सरकार पाइरिबा तृणमूल कांग्रेस पु कन्न हुल्लदुन श्री मोदी ना हाई दोल अदुगी सही 15 की शासनना मियामदा अकीब पोखन बनतना तै करिसु फंगहनबा ngamdre mahangna hai राज्य अदुगी राजनीति की हिंसा की थवोंग द चेनबसिंग की मथक्ता बीजेपी ना अकनबा थबक लौखटगनी श्री मोदी ना हाई राज्य अदुदा नारोल द चंगलकपसिंग लैबाक असि थादोक्तुन चलहनखिगनी अदुगा नारोल द चंगलकपसिंग द मतेंग पांगबसिंग अदुबुसु लेमना थारोय बीजेपी की मकुक थोंगबा लुचिंगबा मसुंग केंद्र की गृह मंत्री अमित शाह सु राज्य अदुगी ओंदा द पांगथोकपा मियामगी रैली अमदा वांगांगखि महांगना हाई नोंगसुब बंगला की नहारोल कया अतै राज्य सिंगदा नमदुना चलहनखिनबा तृणमूल कांग्रेस ना होनरी अमसुंग लौमी सिंगदा मखोगी पोथोकी चानबा ममल फंगनद्रे मरगसिदा तृणमूल कांग्रेस की मकोक अमसुंग नोंगसुब बंगला की मुख्यमंत्री ममता बनर्जी ना बीजेपी बु राज्य अदुगी बेंगोली लोन ngang मियोई सिंगी मथक्ता आइन काइबा मोंगदा एटेक चथै हाइना मराल सिरी बेंगोल बु मचे तहन्नबा लौटुनै हाइदुनसु महागना बीजेपी दा मराल सिरी नोंगसुब एशिया दा तुंगकोइबा मवोंगदा शांति लेहन्नबगी मतंगदा अमेरिका अमसुंग ईरान की अवांगबा थाकी मिहुतसिंगना पाकिस्तान की इस्लामाबाद वारी सानखरे वारी सानबदुदा अमेरिका की माइकैदा उपराष्ट्रपति जेडी वेंस न लुचिंगबा मिहुत कांगबु सरुक याखी अदुगा ईरान की मिहुत ओइना पार्लियामेंट के स्पीकर मोहम्मद बगर कालिवात याउरी हौजिक सानबगी पाउ खाइदेम गीतचंद्रदगी नुपा मचा की सही 18 मखा की NECBC इंटर स्टेट फ्रेंडशिप कप की विनर मणिपुर न ओइरे नागालैंड क्रिकेट एसोसिएशन न सिंधुना दिमापुर द लैबा नागालैंड क्रिकेट स्टेडियम द था असिगे तरुक हौदुना ngasi फाउबा चथरखेबा कप असिगे ngasi सानखेबा फाइनल मैच दा मणिपुर न मिजोराम बो रन 39 दा थोइखि मणिपुर फुटबॉल एसोसिएशन की मीटिंग मखादा 33 सुबा अम्फा सीनियर वुमेन फुटबॉल लीग इम्फाल ईस्ट की लमलोंग थोंखोंग दा लैबा आर्टिफिशियल टब ग्राउंड दा था असिगे कुनमापन दगी हौरगनी फुटबॉल लीग असिदा सरुक यानिंगबा टीम सिंगना था असिगे कुन फाउबदा एंट्री फॉर्म पिसनबा यागनी लीग असिदा विनर ओइबा टीम अदुना इंडिया वुमेन लीग 2 दा सरुक यागनी हाइना ऑल मणिपुर फुटबॉल एसोसिएशन के जनरल सेक्रेटरी ने छोकबा चेरोलमन हाइरे तरासुबा AFC अंडर 17 वुमेन कप मथंग थागी मे अमदगी हौरगनी एशियन फुटबॉल फेडरेशन की मीटिंग मखादा चीना ने युम्बु ओइदुना पांगथोकदौरिबा कप असिगी ग्रुप ए दा युम्बु चीना वियतनाम थाईलैंड अमदी म्यांमार ग्रुप बी दना जापान इंडिया ऑस्ट्रेलिया अमसुंग लेबानन ग्रुप सी दा नॉर्थ कोरिया साउथ कोरिया फिलीपींस अमदी चाइनीज ताइपे सरुक यागनी भारत के अहनबा मैच ऑस्ट्रेलिया का मथंग थागी मे अनिगी नुमिदांग पुंग 3 मखाइदा सानगनी अनिसुबा लीग मैच ना मे मंगागी नुमिदांग पुंग 3 मखाइदा जापान के सानगनी वाशिंगटन थागचरी गीतचंद्र अरोइबेदा मरोइबा पाउ अमुखन्ना महाराष्ट्र नरसिंगी चामा हुबुद्रा तरुक सुबा लैखिदबगी कोमन नमितंगासी मुख्यमंत्री युमनाम खेमचान सिंगना लुसिंगदुना मियामना महाकी मफमदै काई खुमनबा उठख्रे मुख्यमंत्री नंगासी इम्फाल की अकामपता लेबा रिलीफ कैंप की लैखिद्रबी नुपी मचा अदुगी इमुंग मनुंगदा लुपा लाख 10 की खेतीपुरोन पीख्रे इम्फाल ईस्ट इम्फाल वेस्ट बिष्णुपुर थौबाल अमसुंग कक्चिंग जिला सिंगदा हयंग अयुक पुंग 5 दगी नुंगथिल पुंग 3 फाउबा कर्फ्यू कोमथोकनी
Pradhan Mantri Narendra Modi na hairi refugee singda mapung phaba sangbidan gi hak sing phangangani aduga narol da changlakpa singdi leibak asidagi tanthokhi gani amasung nongchup Asia da tungkoi bamong da santi leihanna bagi matangda America amasung Iran gi awang bathaki mihut singna Pakistan gi Islamabad da wari sanakre Paulo Yare